ngasi thokiba thawdo wathok amasum thengnakiba maruoiba pawsing Manipur top channel na khongpa sarkana mayam da share tawjage ahan mamakta mayam ngasi yoiba Manipur COVID-19 update mayam da share tawjaramge Government of Manipur COVID-19 Kamal Control Room dagi thadorakpa press release number 369 ngasi gi pung manga phuki oiba update da ngasi pung kun ngamari da puna miyoi taru COVID-19 na positive oihan ki hari miyoi taru usi miyoi ahum amana nupa ni duga miyoi ahum amana nupi ni hari aduga makhoi singsi Imphal West ki RAT da mari siza RAT da ama amasum SNRAT da ama test to matamna positive oi habisi khanglakibani aduga COVID-19 na positive oiraglaba miyoi singsi Imphal West dagi ani Bisnupur dagi ama Kaksing dagi ani amasum Urkhul dagi ama ne hainisu press release na makhatana phongdorale amasum makhoi ge lokhat pam tokpa sing tharang khudimak lokhat kre hainisu makhatharakli aduga ngasisu Manipur COVID-19 na miyoi amata sikhide aduga apun boina sian khiba miyoi masingdi sahum ko humdraga mari ni haidi aduga apun boina ngasi pung kun ga mari sida miyoi ani COVID-19 dagi naba pharaktuna research tawkre haidi aduga makhoi singsi home isolation da ngi ni so haidi aduga apun boina Manipur na han khiba COVID-19 miyoi masingsi lising kun ga mapan ga sahum ga maudraga mathuini sigi manung sida general population gi miyoi lising kun ga maga Samapan ga nifuga mapani amasum Central Security Personnel dagi lising ohum ga samri ga nifuga ni thuni sohairi aduga apun boina recover tokiba naba phagraba miyai masingsina lising kun ga nipan ga samapan ga yangkhaini sigi manung sida general population gi miyai lising kun ga manga ga sangwa ga tara ga nipan amasum Central Security Personnel dagi miyai lising ohum ga samri ga kuntra ga ni thuni sohairi aduga hauji hauji nahanduna leiriba miyoi masingsi Manipur subnagi miyoi humpuga tareni makoi singsi general population gi humpuga mathoini amasum Central Security Personnel dagi miyoi taruni haidi aduga hauji hauji state ki oiriba recovery rate si adugi matik singthani ngai oina 98.49% leiri hanisu press release na makhatana phungdorakli amasum marasida Thasigi kunga tareta Indigo Flight 6E2019 gi ro mapandagi taraga mari fawba aduga kungani thuidagi kungani pan fawba amasum Air Asia gi Flight 157008 ki ro taraga ni thuidagi na taraga ni pan fawba gi tongumgi passenger singna COVID-19 Kamal Control Room natragana mari leinaba district surveillance officer singda paw phawna na Zerol asina suk makhatana phungdoragli amasum hauji Manipur gi oiba COVID-19 vaccination gi data mayam da share tawjaramge tang kungani pan puki oiba update mayam anau boina COVID-19 vaccinated tawgibisi subnigi mi ahumni makhoi singsi thar apun boina COVID-19 sigi vaccination tawgibisi apun mi masingsi lising marfuga mangaga satre ka tara ka tere sukre amasum Hairi inau nawa data sipuki oiba healthcare worker vaccinated tokibisi miyoi masingsi lising kuntra mathoiga sangwaga maudraga ni thuni sigi manung sida the director of RIMS Jenims Family Welfare Services State Mission Director amasum Director Health Services the CMOS DF WOS DIOS of District the Chairman cum Managing Director of CISO Hospital and Babina Diagnostic ni Makasa tharak point atopa maroi pa paukra namu Manipur bu ningkha tambe state amani loinana masamakpu nauna semle hariba Manipur State Council gi Eastern Affairs amari Defense Minister ni haina London da lauthokiba Salai Holding Private Limited ki hanagi chairman Narengmum Sarmarjit ngasi Imphal purakre Delhi dagi pairakpa Indigo flight amada Narengmum Sarmarjit nungthilpung ani makhai aduwaida Imphal International Airport ta NIA gi akhanaba team amana akan masixin thoranga loinana Imphal purakhi airport hek yorakpada Manipur police ki akhanaba team amana Narengmam Sarmarjit pu hanadagi ngaiduna lairiba yumgi miyoi amadi mahaki supporter dagi nathairaga yamna section na pukhi airport ta mahak pu okpa lakhiba miyamna Narengmam Sarmarjit pu sogotpa wahai kya lauduna okhi hainasu pawamana makhatana su phungdorakli atopa pawamana mo sandang senba maring khunda leiba yum taret sakhangdaba singna mai tharambadagi tangoi on khre hairi nungthul pubopta police ki akan section thorang laina yum mai thaba sina sandang senba maring khulasi saphaba mafam oidre Manipur lengana akhanaba miyeng sangduna sandang senba maring khungi khunjasing ngaksin biyu haiki communal attention laktringai misimina thoktringai
wathok asigi waroisin athubada puraknaba honabiyu haina All Naga Student Association Manipur Ansam gi mekedigi thamlakli paw amana hai ngarang digi hauna sandang senba maring khun amadi andro khunja singi marakta lam gi oiba sayenaba lakpadagi police ke khanaba section thorang lokhatuna lakhibane adabu ngasi sakhangdaba singna sandang senba maring khun gi yum taret mai thadura amang ata thon baga loinana khun asina koliba mafam sing lanmai tharakhibani hairi Ansam gi Assistant General Secretary na hai police personnel kya laina sandang senba maring khun gi yum taret numit leiringai matamda mai thadokpa asina numidang gi matamdadi kari thokani haiba tambangamdari police ki power kadaida satkarage khul asida leiba mioi pumba aki tujungba pokle hairakli laingak na wathok asigi waroisin athubada puraknaba purau haina secretary nasu appeal tokre amasum nakan amaramda ain gi wangbada sanang senba maring khundagi laitum ama phawba lobu yaroi sanang senba khulgi lambu andro gi lamni haina aranba mongda claim tawbu yaroi haina kairau kendra gi MLA Remab Rameswar maitaina phongdokre sanang senba khulda yummai tharabagi thaudok thoktrungai mamangda sanang senba khul amadi andro gi miyam marakta lamgi sayenaba ama leire haiba khangmadagi MLA Rameswar sanang senba khul Palace Authority gi chairman yauna sanang senba khul gi community da mifam pangthoklaba matung sayenariba songna lokol yengsinbada wafam asi phungdokhibani hainasu paw amanasu makhatana phungdoradi duga hujujik phangba paw to paw amanamu Minister N Biren gi Facebook page ta thagalapa warol ama mayamda share tawjaraki communities animak haibde andro amasum sanang senba maring village ki miyoising punna phaminaduna meeting ama pangthokre hari duga meeting aduda land dispute ki mohogi issue singdu taki hari amasum discussion tawbuloraba matungda community animak committee ama semlaga hoi inquiry ama tawragani swari the inquiry sida dispusigi DGP Concerned DC ASP forest official singsi member oina makoy inquiry ma'am sa tagadori amasum numit taranigi manungda committee asina report ama thangalang bagi damakta phungdokhi hain sigi CM Chief Minister Manipur Chief Minister N Biren Singana magi Facebook post thagalpu worol ama ma'am namu share tawjari losilapuna ma'am atopa maruiba paw manamu Manipur lengakna Kangpokpi district leiba tonga department kaya gi officer kaya mahut silakpa tawdana paktaknana transfer tawkhibagi mayokta district asida leiba tonga loop sing ni April amagi ayuk pung taruk tagi Kangpokpi district pumba pung kunthra ga taruki ban laukthokre hainasu paw amana makhatana phungdoragdi duga myam ngasi gi oinadi matang sa lusinjrage duga hayeng ayuk sudan anono I pawsun congress rakana Manipur top channel gi mekedi gi myam da share tawjarake aduga pathokchagi sohiba lan ke pagi ayars myam ngak pigani and thank you